ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯁꯃꯨꯗ꯭ꯔꯒꯤ ꯃꯊꯛꯇ ꯄꯥꯠ ꯑꯃ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤ 3.4 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯁ ꯐꯥꯎꯕ ꯄꯥꯛ ꯆꯥꯎꯏ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯇ꯭ꯔꯦꯟ ꯑꯁꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯟ BHP ꯑꯥꯏꯔꯟ ꯑꯣꯔ ꯇ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯁꯥꯡꯕ ꯑꯁꯤ ꯆꯥꯎꯔꯥꯛꯅ 7.3 ꯀꯤꯂꯣꯃꯤꯇꯔꯁꯅꯤ ꯏꯟꯗꯤꯌꯥꯗ ꯒꯥꯔꯕꯦꯖ ꯀꯦꯐ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁ KG ꯑꯃ ꯄꯤꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯤꯖꯒꯅꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯐꯝꯗ ꯑꯃꯗꯤ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯐꯣꯇꯣ ꯀꯥꯞꯂꯕꯗꯤ ꯑꯩꯈꯣꯏꯅ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯁꯤꯕꯨ 8 ꯁꯦꯞꯀꯤ ꯃꯑꯣꯡꯗ ꯎꯒꯅꯤ ꯐꯦꯛ ꯅꯝꯕꯔ 1 ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯇ꯭ꯔꯦꯟ ꯑꯁꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯟ BHP ꯑꯥꯏꯔꯟ ꯑꯣꯔ ꯇ꯭ꯔꯦꯟ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯑꯁꯥꯡꯕ ꯑꯁꯤ ꯆꯥꯎꯔꯥꯛꯅ 7.3 ꯀꯤꯂꯣꯃꯤꯇꯔꯁꯅꯤ ꯇ꯭ꯔꯦꯟ ꯑꯁꯤꯅ ꯑꯃꯨꯛꯇꯗ ꯑꯥꯏꯔꯟ ꯑꯣꯔ ꯃꯦꯇ꯭ꯔꯤꯛ ꯇꯟ 82,000 ꯐꯥꯎꯕ ꯄꯨꯕ ꯉꯝꯃꯤ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ 8 ꯂꯣꯀꯣꯃꯣꯇꯤꯚ ꯑꯃꯗꯤ 682 ꯋꯦꯒꯣꯟꯁ ꯂꯩ 2001ꯗ ꯇ꯭ꯔꯦꯟ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕꯒꯤꯗꯃꯛ ꯒꯤꯅꯤꯁ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯆꯟꯈꯤ ꯃꯁꯤꯅ ꯋꯦꯁꯇꯔꯟ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯄꯤꯜꯕꯥꯔꯥ ꯔꯤꯖꯟ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯄꯣꯔꯠꯁꯤꯡꯒ ꯁꯝꯅꯍꯜꯂꯤ ꯐꯦꯛ ꯅꯝꯕꯔ 2 ꯅꯦꯄꯥꯜꯗ ꯍꯣꯛꯁ ꯚꯤꯂꯦꯖ ꯅꯠꯇ꯭ꯔꯒ ꯀꯤꯗꯅꯤ ꯚꯤꯂꯦꯖ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯀꯤꯗꯅꯤ ꯑꯃꯃꯝ ꯏꯂꯤꯒꯦꯜ ꯑꯣꯔꯒꯥꯟ ꯇ꯭ꯔꯥꯐꯤꯀꯔꯁꯤꯡꯗ ꯌꯣꯟꯊꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯂꯥꯏꯔꯕ ꯏꯗꯨꯀꯦꯁꯟꯒꯤ ꯆꯥꯡ ꯋꯥꯠꯄ ꯑꯃꯗꯤ ꯊꯕꯛ ꯐꯪꯗꯕ ꯑꯁꯤꯅꯅꯤ ꯐꯦꯛ ꯅꯝꯕꯔ 3 ꯃꯤꯑꯣꯏ ꯑꯃ ꯆꯨꯔꯨꯞ ꯊꯛꯂꯝꯕꯗꯒꯤ ꯆꯍꯤ 3 ꯊꯛꯄ ꯂꯦꯞꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯨꯔꯨꯞ ꯊꯛꯄ ꯃꯇꯝꯗ ꯇꯤꯡꯒꯗꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯇꯨꯡꯁꯤꯟꯗꯨꯅ ꯀꯥꯔ ꯑꯃ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯈꯤꯕ ꯀꯥꯔ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯁꯤꯈꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯦꯍꯃꯦꯠ ꯇꯣꯛ ꯀꯧꯏ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯁꯤ ꯇꯔꯀꯤꯗꯒꯤꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯁꯤ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟꯠꯗ ꯁꯤꯈꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ ꯐꯦꯛ ꯅꯝꯕꯔ 4 ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯒꯥꯔꯕꯦꯖ ꯀꯦꯐ ꯑꯁꯤ ꯁꯠꯇꯤꯁꯒꯔꯗ ꯂꯩꯕ ꯑꯝꯕꯤꯀꯥꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯥꯡꯗꯣꯛꯈꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁ KG ꯑꯃ ꯄꯤꯕ ꯃꯇꯝꯗ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯒꯗꯧꯔꯤꯕ ꯑꯁꯤ ꯇꯟ ꯍꯋꯥꯏ ꯆꯥꯛ ꯑꯃꯗꯤ ꯁꯂꯥꯗ ꯑꯁꯤꯅꯆꯤꯡꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯄ꯭ꯂꯥꯁꯇꯤꯛꯁꯤꯡ ꯑꯁꯤꯅ ꯄꯣꯂꯨꯁꯟ ꯊꯣꯛꯀꯗꯕ ꯑꯗꯨ ꯍꯟꯊꯍꯟꯅꯕ ꯑꯃꯗꯤ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯡꯗ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁꯁꯤꯡ ꯑꯗꯨ ꯆꯥꯏꯗꯅꯕꯅꯤ ꯐꯦꯛ ꯅꯝꯕꯔ 5 ꯖꯄꯥꯟꯗ ꯂꯩꯕ ꯈꯨꯗꯝ ꯑꯣꯏꯅ ꯊꯤꯃꯥꯕꯥꯔꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯄꯤꯛꯄ ꯁꯤꯇꯤꯁꯤꯡ ꯑꯃꯗꯤ ꯔꯨꯔꯦꯜ ꯇꯥꯎꯟꯁꯤꯡꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯅꯦꯖ ꯀꯦꯅꯦꯜꯁꯤꯡ ꯑꯁꯤꯒꯤ ꯏꯁꯤꯡꯗ ꯀꯣꯏ ꯐꯤꯁ ꯑꯃꯗꯤ ꯇꯔꯇꯜ ꯐꯥꯎꯕ ꯂꯩ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯦꯅꯦꯜ ꯑꯌꯥꯝꯕꯒꯤ ꯏꯁꯤꯡ ꯑꯁꯤ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯁꯤꯡꯅꯤ ꯐꯦꯛ ꯅꯝꯕꯔ 6 ꯏꯟꯗꯤꯌꯥꯒꯤ ꯀꯦꯔꯂꯥꯗꯒꯤ ꯆꯍꯤ 10 ꯇ ꯉꯥꯏꯔꯤꯕꯤ ꯊꯟꯕꯤ M ꯄ꯭ꯔꯖꯤꯠ ꯀꯧꯕꯤ ꯑꯉꯥꯡ ꯑꯁꯤ ꯑꯦꯁꯤꯌꯥ ꯕꯨꯛ ꯑꯣꯐ ꯔꯦꯀꯣꯔꯗ ꯆꯟꯈꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯕꯨꯛ ꯑꯣꯐ ꯔꯦꯀꯣꯔꯗ ꯆꯟꯈꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯆꯥ ꯑꯊꯛ 32 ꯊꯣꯡꯈꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯏꯗꯂꯤ ꯆꯤꯀꯟ ꯔꯣꯁ ꯑꯃꯗꯤ ꯄꯦꯟꯀꯦꯛ ꯑꯁꯤꯅꯆꯤꯡꯕ ꯆꯤꯟꯖꯥꯛꯁꯤꯡ ꯄꯨꯊꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕ ꯑꯁꯤ 2020ꯒꯤ ꯑꯥꯒꯁꯠ 29ꯗꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯆꯍꯤ ꯑꯁꯤ 10ꯒ ꯊꯥ 3 ꯑꯃꯗꯤ ꯅꯨꯃꯤꯠ 12ꯅꯤ ꯁꯨꯈꯤ ꯐꯦꯛ ꯅꯝꯕꯔ 7 ꯔꯣꯃꯥꯅꯤꯌꯥꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯒꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯆꯀꯥꯗ ꯔꯤꯐ꯭ꯂꯦꯛꯇꯤꯚ ꯁ꯭ꯇ꯭ꯔꯤꯞꯁꯤꯡ ꯍꯥꯞꯄꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗꯕ ꯑꯗꯨ ꯍꯟꯊꯍꯟꯅꯕꯅꯤ
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯏꯠ ꯊꯥꯟꯗꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯦꯐꯇꯤ ꯑꯣꯏꯅꯕꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 8 ꯑꯩꯈꯣꯏꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯗ 30 ꯃꯤꯅꯤꯠꯁꯇꯒꯤ 40 ꯃꯤꯅꯤꯠꯁ ꯐꯥꯎꯕ ꯅꯨꯃꯤꯠ 5ꯅꯤ ꯂꯝꯖꯦꯜ ꯆꯦꯜꯂꯕꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯍꯥ ꯑꯣꯏꯊꯣꯛꯅ ꯂꯩꯒꯅꯤ꯫ ꯃꯁꯤ ꯆꯍꯤ 9 ꯐꯥꯎꯕꯒꯤ ꯆꯥꯡꯗꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯕ꯭ꯔꯤꯘꯝ ꯌꯪ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯁꯔꯆ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ꯫ ꯃꯁꯤ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 5ꯅꯤ ꯅꯣꯡꯃꯗ 30 ꯃꯤꯅꯤꯠꯁꯇꯒꯤ 40 ꯃꯤꯅꯤꯠꯁ ꯐꯥꯎꯕ ꯂꯝꯖꯦꯜ ꯆꯦꯟꯗꯕ ꯃꯤꯑꯣꯏꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 9 ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯆꯍꯤ 4,000 ꯁꯨꯔꯕ ꯇꯔꯃꯥꯏꯠ ꯁꯨꯄꯔ ꯀꯣꯂꯣꯅꯤ ꯑꯃ ꯅꯣꯔꯊ ꯏꯁꯇꯔꯟ ꯕ꯭ꯔꯥꯖꯤꯜꯗ ꯗꯤꯁꯀꯣꯚꯔ ꯇꯧꯈꯤ꯫ ꯑꯗꯨꯒ ꯃꯁꯤꯅ 2,30,000 ꯗꯒꯤ 2,50,000 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯁ ꯐꯥꯎꯕ ꯃꯐꯝ ꯀꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯇꯔꯃꯥꯏꯠ ꯁꯨꯄꯔ ꯀꯣꯂꯣꯅꯤ ꯑꯁꯤ 2018ꯒꯤ ꯅꯕꯦꯝꯕꯔꯗ ꯗꯤꯁꯀꯣꯚꯔ ꯇꯧꯈꯤꯕꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 10 ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯁꯤꯡꯒꯜ ꯗ꯭ꯔꯣꯞ ꯋꯥꯇꯔꯐꯣꯜ ꯑꯁꯤ ꯒꯨꯌꯥꯅꯥꯗ ꯂꯩꯕ ꯀꯦꯇꯤꯌꯔ ꯐꯣꯜꯁ ꯍꯥꯏꯔꯤꯕ ꯋꯥꯇꯔꯐꯣꯜ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯋꯥꯇꯔꯐꯣꯜ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯑꯁꯤ 741 ꯐꯤꯠ ꯅꯠꯇ꯭ꯔꯒ 226 ꯃꯤꯇꯔꯁꯅꯤ꯫ ꯋꯥꯇꯔꯐꯣꯜ ꯑꯁꯤꯒꯤ ꯑꯦꯚꯔꯦꯖ ꯐ꯭ꯂꯣ ꯑꯁꯤꯅ 23,400 ꯀ꯭ꯌꯨꯕꯤꯛ ꯐꯤꯠ ꯅꯠꯇ꯭ꯔꯒ 663 ꯀ꯭ꯌꯨꯕꯤꯛ ꯃꯤꯇꯔꯁꯅꯤ꯫ ꯃꯁꯤ ꯁꯦꯀꯦꯟ ꯑꯃꯗꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯇꯔꯐꯣꯜ ꯑꯁꯤꯅ ꯅꯥꯌꯥꯒꯔꯥ ꯐꯣꯜꯁꯇꯒꯤ ꯁꯔꯨꯛ 3 ꯋꯥꯡꯕ ꯍꯦꯜꯂꯤ ꯑꯃꯗꯤ ꯚꯤꯛꯇꯣꯔꯤꯌꯥ ꯐꯣꯜꯁꯇꯒꯤꯅ ꯁꯔꯨꯛ 2 ꯋꯥꯡꯕ ꯍꯦꯜꯂꯤ꯫ ꯐꯦꯛ ꯅꯝꯕꯔ 11 ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯐꯝꯗ ꯑꯃꯗꯤ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯐꯣꯇꯣ ꯀꯥꯞꯂꯕꯗꯤ ꯑꯩꯈꯣꯏꯅ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯁꯤꯕꯨ 8 ꯁꯦꯞꯀꯤ ꯃꯑꯣꯡꯗ ꯎꯒꯅꯤ꯫ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯑꯅꯥꯂꯦꯃꯥ ꯀꯧꯏ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯀꯤ ꯂꯩꯐꯝ ꯑꯁꯤ ꯍꯣꯡꯕ ꯊꯦꯡꯅꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯥꯔꯊꯀꯤ ꯇꯤꯜꯇꯦꯗ ꯑꯦꯛꯁꯤꯁ ꯑꯃꯗꯤ ꯏꯂꯤꯞꯇꯤꯀꯦꯜ ꯑꯣꯔꯕꯤꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 12 ꯔꯥꯌꯣ ꯇꯤꯟꯇꯣ ꯔꯤꯚꯔ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯟꯗ ꯂꯩꯕ ꯔꯤꯚꯔ ꯑꯁꯤꯕꯨ ꯔꯦꯗ ꯔꯤꯚꯔ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏ꯫ ꯃꯁꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡꯗ ꯑꯦꯁꯤꯗꯀꯤ ꯆꯥꯡ ꯋꯥꯡꯕ, ꯑꯥꯏꯔꯟꯒꯤ ꯆꯥꯡ ꯋꯥꯡꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯇꯣꯛꯁꯤꯛ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯁꯤꯅ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡ ꯍꯤꯡꯍꯜꯂꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏꯍꯜꯂꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯥꯌꯣ ꯇꯤꯟꯇꯣ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯁ꯭ꯄꯦꯅꯤꯁ ꯂꯣꯟꯗ ꯏꯁꯇꯦꯟ ꯔꯤꯚꯔ ꯍꯥꯏꯕꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 13 ꯃꯥꯂꯦꯝ ꯑꯁꯤꯗ ꯁꯃꯨꯗ꯭ꯔ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯕ ꯄꯥꯠ ꯑꯁꯤ ꯁꯣꯔꯕꯥꯛꯁ ꯕꯥꯠ ꯅꯠꯇ꯭ꯔꯒ ꯂꯩꯇꯤꯁ ꯕꯥꯠ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯅꯤ꯫ ꯄꯥꯠ ꯑꯁꯤ ꯐꯔꯣ ꯑꯥꯏꯂꯦꯟꯗ ꯂꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯏꯃꯥꯏꯗꯒꯤ 30 ꯃꯤꯇꯔꯁ ꯅꯠꯇ꯭ꯔꯒ 100 ꯐꯤꯠ ꯋꯥꯡꯅ ꯂꯩ꯫ ꯄꯥꯠ ꯑꯁꯤꯅ 3.4 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯁ ꯐꯥꯎꯕ ꯀꯣꯚꯔ ꯇꯧꯏ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯔꯨꯕꯅ 59 ꯃꯤꯇꯔꯁ ꯐꯥꯎꯕꯅꯤ꯫